Manipur lengang wars against drug ki kongjang akan mamong sangsil labusu tongan masingi mafam singda popi pambi kaya naron da lep na tharamli ngarang su cycle area gi tolthang hin range amasung netjang hin range ki akoi mafam singda tharamba hin range ki lam ekar kulno ma tharamba popi pambi sing security force kangmuna yanthatuna manghan ta hin khre kongjang aduda kaungpi police SIT ahan ba amasung tare suba Manipur rifle Mari suba amasung apal suba IRV Forest amasung MPTC gi apunba personnel samaga mau draga nipa na saba tim aduna lam ekar kunloma tharamba popi pambi singadu yanthatuna man khibani hairi kongjang adu chief minister nong thomam birena thagar pa phongdo pugloena ma ki social media da asumna hairi suti haibleite yausang haibleite tungi mirol kannabagi damak naro na tharamba popi pambi sing security force na yanthatle makhoi gi thauna asibu thagatle mi phattabagi hidak leite haiba ahal laman sing hairamba aduni tungi mirol kannabagi damak aikhoina popi pambi sing yanthalasi amasung mayai kaba drug sing muthatnabu khonarasi popi pambi yanthatpagi thabak loisindri phawba pothaba leiroi haina chief minister gi post aduna su palle